ꯈꯛꯇꯅꯤ ꯄꯟꯊꯨꯡꯐꯝꯁꯨ ꯈꯪꯗꯦ ꯂꯝꯕꯤ ꯑꯁꯤꯒꯤ ꯏꯗꯣꯝꯇꯅꯤ ꯆꯠꯂꯤꯕ ꯏꯗꯣꯝꯇꯅꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤ ꯀꯥꯏꯔꯕ ꯃꯪꯂꯥꯟ ꯀꯌꯥ ꯄꯨꯗꯨꯅ ꯀꯅꯥꯁꯨ ꯎꯗꯦ ꯄꯨꯝꯅꯃꯛꯁꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯈꯛꯇꯅꯤ ꯏꯜꯂꯛꯂꯤꯕ ꯑꯩꯒꯤ ꯏꯇꯨꯡ 이후시 ꯈꯛꯇꯅꯤ ꯇꯥꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ 이미시 ꯈꯛꯇꯅꯤ ꯏꯜꯂꯛꯂꯤꯕ ꯑꯩꯒꯤ ꯏꯇꯨꯡ 이후시 ꯈꯛꯇꯅꯤ ꯇꯥꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯈꯜꯂꯤ ꯑꯩꯅ ꯀꯅꯥ ꯑꯃ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯅ ꯃꯗꯨ ꯐꯥꯎꯕꯗꯤ ꯆꯠꯈꯤꯅꯤ ꯏꯗꯣꯝ ꯂꯝꯕꯤ ꯑꯁꯤꯗ Subscribe NHM Art Studio and click the bell icon.